Hello ma'am, my channel da ma'am budram no actually ma'am ngasi di utti gi recipe hoina tawjarake ko utti se chadaba kuire ngasi di ekto utti thongdora age aduga utti khuthong se ma'am ai khitang ma'am ga thongba mawong dagi khitang khenai ba ko yam khenaru ba nate aina pi ngai digi charaga lakpa mawong akhoi mung da charak pado adugi khuthong do in thongjarake aduga sigi chap manana akhoi nupa rongi yum da su sumaina dum thongame ko laikai adum ayamba sigi khuthong si thongnai adu do ma'am da share tarage kai da khenari no habado video loi phau yengminara se si je nung dang da iting salambane ayukta thonggadabani na nungdang da ko nungdang da thonggadabo oiragana saksa to oga ayuki pung mari manga muktinga ga dum popthokpane ba ko manganse sina nungalakpagi video ne nungalaga angang no bi kai kai lona school jat khare husband office jat khare aduga chairi khujai do adu waina magic ta fat launa sengdo khare ko sit nan khare aduga aigi kitchen ju khumot am da mode yengo ma'am kitchen khumot se uhan bade kai jreba khumot ne ba mode se ko adu si fat ai nam si so sengdo khare yengbiyo yam laina ko sumaina magic tawraga sengbaga yaradi nungai ni ko thak lona khupa pm da aduga sina bedroom ji ju khuchai jengo sit nan kre ko ka sing ji budi piktak sit sengba yam nungai ba ko bedroom ani aduga hall khara chawba am ga ko aduga ne ba kitchen bathroom tongan leire aduga fi khofam sat simaga ko yam chawe nungai ba ko adu laiba khoi mung family mi mari gidi yam hendok na nungai re aduga nongsit yam sitle ko si gujarat sidgi weather se numit nini saradi mathang thangna ba numit tan we nongsit pangsit ta sitle yam nungai eng ba nongsit yam pi ye ba ko boksu loi sale angang adagi nupa kai kai loina thabak chakrani aduga ayusu walking haktang chatlurani aduga thabak loi salakpata ekta numit se thengkhe ba ko pungsu 12 makhai takhre fi kai kai loi suraga ko loi salakpada angang lakpana halani hai ngasi ma'am da utti gi recipe ka share tawjarake ko adu sa thongdorage thenge mangan se nongalakpada aina fridge da hapchalambane ba kaigino da kitchen do yam nongsa phange ba tholapga nongsa phujalleba adura jabon kakhat poi kai oi tawbudu nungai roi na thabak suri ngai jara fridge da hapchalambane se fridge dai ne puthora ise aduga si mangan sa petang tin yawbrani yengi ase ba ko tin yawde adu seng samtho ase aduga ai cheng su cham horage cheng se chang se ai gi khubam phade ba ko khubam kitang komlap oi adu mungtang hapani aduga si su phajana samthok pi horase asisingse chamba loireka pulap phutpada happy khidoine ba nakupi laitramina si oin dorage kesu motte da adu je chamba chakhina ba motte oram si mena khaka motte oram jura singa sambi ba phaye si da dum hapchang na yai ko uti ni lon pat khadam pamuye ba sigi maku ga shu oitri ba ko khana naure hai singa ju kha amni ko party singse kilo mana sing ju soi do khra si Wait, khra daw ni na ko sa to swar ga ba ti da bo uti se cooker da kam khra da bane cooker si khara chawna dum lobi yo ma'am uti thongbadi patra chawbada na nungai ba ko ai gi sing chana bi chang ising chu yam happy roi se ka kambada pa thagan bane ba yamna aduna kon amuk hapasu yai da ising dudi aduga sawat hanba yai aduna ising kitang hape chana ga da ba chang paksal loi da ba kambada aduga chenga hawai ga so hap khrasi sina sing chanam asubane sing na kitang hentak tawraga ko chanam dagi happa hawe chanam di maru mari manga muktane na hapise aduga sina nga sai tilo mana soi khibado adudune murok atekpa mari manga mu omga hapkhrage uti dadi murok sabase amuk haute ba natra aduduna thum so hapkhrase thum chamas ani muk hape aduga chamas sei achawba chamas te ko ado sisina soda ne soda ji su tangkhai mu dum ingi ngai sta loina happa kam khada bane aduga manam nusiba haribo akangba leye du khara hapchalle aduga tespata so hapkhrase aduga phajana kambi khrase aduga kambada minute manga taruk mu phajana mai lekhatlani ko adui matung dai di mai leitharaga dum om hallaga ko leiba anatadi kamadi si pathokalle ba kam khrasi ko angang su school halae ekta thengkhe ba ko video number se yade Bravo! Hello!
uttisi kamkhre soda happanina amurka kamaga yaranebako se hangdoga mu yengase aduga cooker makhumje yam motlise ma'am ai cooker makhumje pathadanaba trick to tahodre mamangi hawai thongba yengba singdi khangbiramganebako cooker se pathadanaba trick tawba yabane achathau hairaga magi matuktuda rubber akoiba area adudako adu tahodre adugi makhumje yam motre adu sise phajana mulammeko jenga okpirage utti thongbai manam sides nungsibada lore angang na kai thongino school halakpaga hange manamduda nungsibada mas pamebako fadigom se semto kesi yam mulameko magi kangsallaga leirame leibaktuko aduna ngaktang isingda tingthoaga thamamadi fatlam chamba nungai dawba keng lauranebako fadigom chamba se kitang senghaudraga den sangje kengboneko moidi marak yamna leidana leikhomdo duna chamamdai thaamdai che jangatang minute ani muk tingchalla thambir leikhomdo sat khibaneba tingchal haudre duna hanjan chame kainone fadigom ku chamse na khalamani si singje soido khise pakhondu kata leramadi yam hawda me pangandi utti thongbada ko na kaino hape pakhonse hapte yadraba machal ama gumna khale utti thongade ko adu pakhonse leitre ngonda dugi haptabane aduga maitai isnau imanabi singna haibadadi moidi utti dadi pakhon hapte chagem pomba doina hape hai amuk akhoina chagem pomba se yam pakna chana debako aduna utti thongba da pakhon hapaga chai aduga mayam aina kitang khetna ne haibado utti thongba se mayam thongba dagi kitang khetna ne haido aigi se sida adum loisalane ba ko bhadigom thaaga kaigino da ai sok tawra chabado adu so pamjai adu ore so ai di sini hena pamjai kaigino da pi ingai dagi si guthong se adum charaga lae aduga aigi imung ichanupi nupa so sigi khuthong sina pame sok taw thokpado moida kitang pamdebako aduduna simaina adum thonga chai sok tawraroi ko sisine aina khetna bahai babu ai simaina adum thonga chai utti ayamba utti asangbada oigera sigi mangan utti sida oigera sida adum loisallare aduga utti sidi otlingkai hawe hai ko aina ising kitang jo hapkhre aduna kitang otle aduga muk saugal haline minute 5-3 muk sa otle bako aduga saugal halle aduga yumomdadi ekhoina thaina utti thongingaida khoi ima hoina thongbadadi utti se khoi imung khakki thongdebako thangnaba imungda lekaida pinabagi pida yadaba enchang mathel ahawbagumba oina khanaramebako aduna enchang utti thongade enchang lanba jattoineba imung ahum mari leyebako aduda enchang thilamuro na khoi mana dum thinba jalandoineba utti ji thongade adu utti thongba kot pai loire mayam ngasi plating macha ma tawjare plating se kitang master chef ki style lawjabane ko haiboi haitaboi adum mayamna ucharege kitang nanba pamjabagi ko hadri mayam ngasi gi video se saida sum loisanjare yamna chamna thongbo utti ne aigi pamjabi mong da ko adu video sibu yengbirba mayam punamak po hainingai leitana thagachari comment su nungsi yam tawbira moi singdu yam nungsiye comment tawbira kuding makpusu yam nungsiye aduga ai comment loina hanbadi ngamde ko adugi su kam waro bigano aduga mayam ai video toina khagatna ba hotna rakke ko mayam thagalo habado adum kwanna thagatna ba hotna jai aduga dum angang leibani nako kitang sangdaba moidu su matam bida yadabani nako adudi mayam ngasigi utti thongba su loirabani na mayam na comment da hauni hauroi habado comment pibiramo ngasigi oindi matang swaida loisinjerage anobu yengbiba single like still subscribe to ko biram gano ngasigi oindi bye bye